Paksada impam uhiba maru uhiba pau khara update tawjari. Lan khamna na lagliba Sandran Force singna Impal manungda tawning bada dawre. BSF person amana seko lambida maghoida tongna na piba bas amada nongmai maru kullom kapsen gre. Maya hum dagi kuki lamhen tuhin basing na maghoigi militant sing kaktana dana. Mafandagi hura laga sanglakba miwai singa fawwa khosam natuna sa tharakliba tamthira lan asiba loisil handuna mahusagi punsida hanjalan bada mating pangani haituna lakliba Sandran Force na mi kungna tariba Imphal manungda fawwa tawning bada tawravra haiba wuhang biyam hangdarakle wuhang asi ngarang numidang pung tara minat ni furum tarakpada Imphal East ki Porompat Police Station ki jurisdiction manung chaliba korong mamangi traffic island dagina sekon pawwa ki lambi da leiba Bazar India haipa dukan amaki manakta Border Security Force BSF ki person amana mangonde isu tawwa afaba makal ki nongmai amana makhoida tongna na Manipur lagang na piba bazamada nongmai round kullom kapsin ki ba thaudok tagi hangnarakbani person nasina numidang ki athengma matam maduda handaki lan manungda sogalapa mafam amasu oiriva Bazar India manakta yamlaba nongmai maru sing kapadagi anagwa amasung akoibata leiriba biyam tharak hunganagi Adumodamak numidangi matam oiduna mecham yamna nongwai makhol tarabasu thokna rakite Thaudok thofong kanak na laiba miwai singna aki tujung phawre hana phangdong rakpadagi pause asin thijilubada nongmai maru kaya kap thokiba BSF ki person adugi mameng Deepak Kumar Kawi haiba khanglaki magi constable number na 7085 194437 ni taraga taruk suba battalion BSF ki person ni hai Thaudok thokiba tanja sida mahakamasung battalion asigi person sing makhoi commander amagi makhada mapam asi pongak sen bagi thabak tawkhibani hari adaba khanghauduna Deepak Kumar haiba person asina mangonda isu tawwa afaba makhal ki nongmai ama faiduna mapam asida khamduna thamba makhoida isu tawwa bus amada 0.9 mm gi nongmai maru kullom leptana kapsin kibani hari Pawasina makata na haibada mahakna nongmai maru kullom kapsin kiba bus asipo thawrakiba driver gi mamingna MD Sauba Kawi Hari Mahakna bus asi tamna yamlaba nongmai maru sing kapsin krabasu driver jauna miyoy amata asoga pan yaukide hari aduba pause asina makata na thawdogasi matau karamna thokibano haiduna thijalubada mahakna makhoibu command torliba officer amagagi marakda ningai sangdai na thorakpadagi thawdogasi thokibani haina awang pathaki source amana phongdoraki aduga thawdog thofamda BSF ki DIJ Commanding Officer yauna Imphal East District Police ki SP masamaksu laktuna yangsilaki hari Thaudog asigi matangda BSF ki maikadagi tongmai maru kaya kapthokluba personal asigi madakda Porompat PS ta sinagre hari panbi abadi Manipurda me ahumdagi kangloma selgi lan aurakiba ikui dana lakiba Rapid Action Force RAF ki person kharanasu second area da dukan ama mai thana na hodarami habagi wauda Senaba person sing service dagi suspend tawkiba thawdok laikhrabani Matungda Rafki atoba person sina Marangkhom area da gari kaya thuharambagi thawdok su thokrabani Nakala maromdana laingak na miyang sang kidabadagi kukigi area da povi thabagi sang chada humfuga mapan gi madakta ihangatkre Manipur gi singi lamsingda mamang sahi gi yegnabada popi thabagi sang chada humfuga mapan dasmik nifu mari taret ihangalamba thengnare Kanglok ki irang thoki badagi marwena kuki sina khundaba mafum sina karam tawribagi haiba lengang na yangsin ki dabadagi povi thabagi changsu khangwang wangkhale haina thajabai haba mafum dagi phangba paw amana hairi Manipur langak tagi phangba paw asigi matungina augiwa senba sahi lising ani kunga nithoi da Sandran district da Lameker 6902 da popi thaba thengnaram badu kumja lising ani kunga nithoi kulumdoi gi senba sahi da chada humfu dasmik tariat hengatuna eger 110973 tharamba thengnare Hariba matamasda Susanpur district ki oina eger lising manga samaga marfudra mafan oirambadu chada samaga yangkai ga taret dasmik mafan hengatuna eger lising taraga homdoi chawm humfuga taruk yaugre kamjong ki oina mamang da lising ahum samri humfuga homdoi lairambadu chada yangkai ga mathoi dasmik taret hengatuna eger lising manga chani yangkai ga homdoi da hengatba thengnare Kangpokpi district ki oina hana lam eger lising tara chatruk kunthra kanifan oirambadu sada mapan dasmik mari hengatuna eger lising tara ga mathoi chatruk kunthra ga manga yauramba thengnare Nonai district ki oina di kumja lising ani kunga mathoi kunga nithoi ki record phangrabasu
kumza lising ani kunithoi kulhumdoi gi sanba sahi asida lammaker lising ama chahum marfu ga humdoi dasmik mafan tariat da pofi tharam batheng nare Fairzone district oina su kumza lising ani kunga mathoi kungani thoi gi sanba sahi da pofi thaba gi record lairam daba du kumza lising ani kungani thoi kulhumdoi gi sanba sahi da lammaker lising ama ga sani marfudra manga dasmik ani taruk hengal am batheng na khre Senapati district ki oina mamangi senba sahi aduda lammaker lising ama ga sadret marfu ga manga pofi tharam badu handaki senba sahi aduda chada chama kunga mathoi dasmik manga hengatuna ega lising hom sa fan nifu ga manga yaukre Tamenglong district ki oina hana pofi thaba ki record lairam daba adu senba sahi lising ani kunga ni thoi kulumdoida lammaker lising ama ga samanga marfudra mapan pofi tharam ba thengnare Tengnofol ki oina lam Hana lam eger sahafan kuntra ga nifan khak tamak tharam badu chada chani tara ga homdoi dasmik ahum hengatuna lam eger lisingani sahafan kuntra ga darukta pofi tharam le loina na ukrul district ki wena sanba sahi lisingani kunga mathoi kungani thoi da lam eger lising manga samri yangai ga mathoi da pofi tharam badu kumza lisingani kungani thoi kulumdoi gi sanba sahi da chada manga dasmik ama daruk hengatuna lam eger lising manga sadret kuntra ga ni thoi da pofi taram ba thengnare Maramasina kumza lising ani kunga mathoi kungani thoi gi sanba sahi aduda singi district tara asida punna pofi thabagi lam bak chawwa asi ega lising kunthra ga mari chawm humbudara taruk oirambadu kumza lising ani kungani thoi kulhumdoi gi sanba sahi asida ega lising yangai ga nifan chani ni fuga humdoi dasmik nipan taruk hengatuna chada humfuga mapan dasmik mari taret hengalamba thengna rakhibani hari Handakta se minister Birena Waron drugs ani subat tangga ki khongjang asi makha sathaki gani handalak thokre masigi heroine na unmanned aerial vehicle UAV anova amalairaga high definition quality da video record dawgani amasong karam ba mafum da popi pambi thari bage haiba khangdokani hana phongdoke basu laikre Manipur lenga na su state government ki drone sing sinaduna popi thari ba mafum sing survey dawba loikre survey atu da singi lamda popi thaba ki sang khara wang khalakle hana sumhang na phongdoke ba laikre Masigi su matakta popi pampi sing adu hauzimaki oina lokpa yabagi thakda laidri adopo kava marum khara hena wangle mafung bari farak tringeda pampi sing adu mahan khinaba legana thorang tawani hanase minister anong thongba birena phongdoki balaikre Nakala marum da manipurda auki bakumza lisingani taraga tareta ki saliva sahi lisingani kulumdoi asi fawda popi thaba made drug mari lainana punna mioi lisingani chamanga taraga nifan phagat ki balaikre Farabha miusing asiki manungda mioi chahum marfuga mathoina maidaini mioi lising amaga supna marfuga humdoina pangalni mioi chanifan humbudra humdoina koki singni loina na mioi chamaga marfuga mathoina atopa phrup ki mioi singni haire mi babagi changa sesu haugiba kumza lising ani kungani thoi khaktada drug mari lenaba case da mioi charuk yankhai gani fan phaduna khwaidagi yamba waike report asigi matungina kumza lising ani taraga tariki January dagi lising ani kulumdoigi April 4 state asigi tongan ba mafam kunga mathoi dagi reserve forest amasong protected forest da lamkhop situna sajilamba yum chani marfudra mathoi tak thokre hari Irang Laitapa district headquarters singda mobile internet jahalagani Me ahum dagi thokiba Irang na Manipurda mobile internet service thingduna lakiba do makhadana numit humni sangdokna na balanga na order thokre Adumay namak Irang Laitapa district headquarters singdadi sangyeng na mobile tower sing matau tahuntuna internet thadoga dawre Aduna All Naga Students Association Manipur ansam na November ahum dagi hauduna chatharakpa economic blockade hayeng dagi handokla bayana leire hari Manipur langa ki commissioner home Tiranjin Akurik pidun thokiba order aman hai social media singda photo formasen nungsin handana bawai formasen yengthina ba yaba video message sing khunagi mayukta leba miwai singna Thadoraktuna state asigi law amasong order bi fibamda sathina akaiba thogalakpa yabagi oithokpa leiri masidana tan irang asiga mari leina formasel gi marakda nungsi chanana bagi mari sagatpada akaiba thoganba tongana singba social media da thadoktuna irang hengathanba yabagi oithokpa lei Maramasna temporary suspension of telecom services public emergency on public safety rules 2017 gi rule tugi makhada hojik leiriba phibamasin miyam gi mahusa gi ponsida amasong formasel nungsi chanavada akaiba thokan biyaba mobile internet data service singba Manipur pumbata lagliba November ni pangi nubida pung 8:09 fawba athingba thamle hari Maragasda Manipur lekana hojik thokliba irang asina akaiba VW district headquarters singda sangyeng hoina
मोबाइल टावरसिंग हांदोक्तुना इंटरनेट फंगनगदौरी लोइनना मदुदा थोइदोकवा अकाइबा लेत्रबदी लॉ एंड ऑर्डर की फिबम फागलकपा मफमसिंगदसु सांगदोकनी हाइना पल्ले अमरमद मणिपुर इंटरनेट डेटा सर्विस तेंजिनखिबा असि हांगदोकनबा डिमांड तौरिबा ओलनागा स्टूडेंट एसोसिएशन मणिपुरना लेगाका यानाखिबा वाफमसिंग थबकत ओंथोक्ते हाइबगिदमक नवेंबर 3 दगी हौदुना नागासिंगना नमना खुंदाबा मफमसिंगदा इकोनॉमिक ब्लॉकेट चथरकबादु ngasi थोकिबा लेगाकी ऑर्डर असि यंगलगा हायंगदगी हांदोकलबा याना लैरे आंसम का नंगनबा मफमदगी फंगबा पावना हाय हायंग आंसमगी एग्जीक्यूटिव सिंग अमसोंग स्टेक होल्डर सिंगी ओइबा मिफम अमा पांगथोकलबा मतुंगदा मखोइगी ओइबा ब्लॉकेट हांदोकपगी फिरिबसी लाउथोरकबा याय ब्लॉकेट दव मतमदा एसोसिएशन की अपुनबा मिफम पांगथोकतुना लौखिबा ओइबना तंगाइफदबा हायंगी मिफम असि पांगथोलगा वरिप लौदबा यादबना मिफम पांगथोकनबा लेपखिबनि हारि मरगसिदा म्यांमार रोमदा सेंजिनगिबा कुकी मिलिटेंट सिंग मिलिटरी जुंता की लानबी सिंह लेपतना हाली सिनाम खुल मयादा कुकी मिलिटेंट सिंह पैसेंजर गाड़ी सिंह आथिंगबा पिरखरे मोरेदा ममांग थागी कुंथ्रागा मथोइदगी अहोरकलगा ngasi नुमित जुंगबा ममांग फावदा कुकी मिलिटेंट सिंह मरुना स्टेट की कंबाइन फोर्स सिंह की मरकदा लेपतना कोथोंगनरकपगा लोइनना जोन कॉम्बिंग ऑपरेशन चाथरकपदगी ngamkhai लानथोक्तुना म्यांमार रोमदा सेंजिनगिबा कुकी मिलिटेंट सिंह मिलिटरी जुंता की लानबी सिना अमुक ओक्तुना खुथोकनबगा लोइनना कुकी मिलिटेंट सिंह हातबा लेपत्रि हाइरे थाजबा याबा मफमदगी फंगबा पावना हाइबदा ngasi ayokso म्यांमार तमना सेंसिनगिबा कुकी मिलिटेंट सिंगा हानादगी सु खुथोकनदुना लागलिबा खामफत जावना तोंगान तोंगानबा मफम अहुमदा म्यांमार लानमीगा थेंगाइनदुना नोंमै कामनाख्रे हाइरे थाउदोकसिंग असिदा तोंगान तोंगानबा कुकी यूजी ग्रुप सिंगी मियोय निफान सिरे हाइरे अदुमैनमक म्यांमार लानमीगी माइकीदा असोगपन यावगी पावदि फंगबा गमखिदे पनबया बदि ngasi मोरेगी आईसीपी मनाकदा थोखिबा खुथोकनबगी थाउदोकदगी म्यांमार लैगाकना इंडो म्यांमार बॉर्डर सील तौसिनख्रबने ngarang so impal dagi more tamna changsin khiba passenger gari sing dagi koki khulai paibasina sinaw khul panakta thalaga makhal amata gi gari sing state force ki person sing pusilak pa yaroi haiduna akan bawa from phongdor pa dagi more tamna changsin na pa horaramba state force ki tongan tongan ba unit khra gi person sing andor khraba matungda ngasi ayuk so mafam asimakta da koki militant sing na passenger gari sing athing ba piduna lambi asida salhandre haire koki militant sing adu gi maike dagi makhata na more da state force sing changalaroi haibagi akan bawa fam sing phongdoraki amasung kanagumba gari sin pusilaglabadi akan bazarak phangani anasu khangalaki hari SDBO Anand Kumar da khud thaki badu Manipur lengak da khud thabani Waijoy Kumar kogi MLA tarana Manipur police bo lan onana bo hona ragliba si asumbanate More da posting taduna leiba SDBO Singtham Anand Kumar khulai paiba kogi militant sinanong maida kaptuna harki badu yamna pangdabagi thawanga mane लेंगा की मोट चिन्होंने तबक दौरीबा पुलिस ऑफिसर अमद खुथाबा हाइबसे लेंगा द खुथाबा चप मानै आना दिफुदी सीएम सु अरमलबा एनपीपी की नेशनल वाइस प्रेसिडेंट वाइजॉय कुमार फोंदोखरे नावरेम थोंग लेबा एनपीपी की ऑफिस तंगासी पांगथोकिबा पाउगी मिफम अमदा वांगांग लदुना जॉय कुमार मखातन हाई एसडीपीओ अनंत कुमार हाकिबा मरी लेदन मणिपुर लेंगा मरा लेबसिंग फाननबा कंबाइन फोर्स सिनदुना कॉम्बिंग ऑपरेशन चथरिबा असिगिदमक्तदी मणिपुर की चीफ मिनिस्टर बो हाइनिंग लेदन थगत फोंदोकी अदुबा बीजेपी न लुचिंगबा मणिपुर लेगांग तक यावरिबा मिनिस्टर अनि यावना पुन्ना कोकी एमएलए तराना कंबाइन फोर्स न सथगिबा कॉम्बिंग ऑपरेशन की मयोगदा अरानबा वफम के फोंदोरकलिबा असि लेबक थीबने मरकसीदा म्यांमार मसा अमदगी लुफा क्रो अनि हेनबगी हेरोइन फारे असम राइफल्स न मिजोराम की एक्साइज एंड नार्कोटिक्स डिपार्टमेंट की ऑफिसर सिंगा खोसमनरगा सथगिबा माइ फागलबा ऑपरेशन अमद मालेम की कैथेन लुफा क्रो 2.06 रोंगी ममल ओइगदबा मयोंग कुनगा मरी रोमदा हापतुना पुरखिबा हेरोइन ग्राम 295.28 फारे हारी एजेंसी की पाउन हाइबदा हेरोइन सिंग असि कंबाइन टीम असना फंगबा अखनबा पाउ अमगी मतुंगिना मिजोराम की चामफाइट डिस्ट्रिक्ट की मनुंग चनबा लांगसम एरिया दा थीबा हुंबकी थबक चथबदा फाबनी हाइरी ड्रग्स सिंग असि का कोनना फारबा म्यांमार मजा अदुगी ममिंग एनचोम मंगा सही कुंथ्रागा हुमदोइनी हाइरी मोरेदा ममई चपलबा कुकी लालौबा सिंगी अटैक हंड्री एडिशनल एसपी ने लुचिंगबा एरिया डोमिनेशन पेट्रोलिंग पार्टी द नोंमै कापसिलखरे थौबाल अमसुंग कक्सिंग द कॉम्बिंग ऑपरेशन चथकी बिष्णुपुर डिस्ट्रिक्ट की शांतिपुर द बंकर अमा थुगाइके ममांग थागी कुंथ्रागा मथोइद कुकी मिलिटेंट सिंगना एसडीबीओ सिंगथाम आनंद कुमार बो नोंमै हातखिबा अमसुंग सिनामकुल मनाक्ता एम्बुस तौरक्तुना पुलिस पर्सन अहुम सोगनखिबा थौदोक की मतुंगदगी अहनबा स्टेट फोर्स न सेंट्रल फोर्स सिंग खोसमनदुना जॉइंट ऑपरेशन चथरकबदगी मोरे अमसुंग म्यांमार का ताइनबा गमखैदा ऑपरेट तौरमखिबा कुगी मिलिटेंट सिंग ममै चपलबसु स्टेट फोर्स ता खुथाबदि लेप्ट्री
ngase yupung tara minani furum tarakpada additional SP operation wangkhomba okram chana lusingba commando singi team amada new more charles manaki junction amada gari masada lakiba kuki militant anina state force tamna nongwai kapsilaki thawdo gasigi pau na haibada ngase yupung tararum tarakpada kuki militant singna moregi inspection banglo IV da Lairikliba state force ki post da adek tawna da patharang tawre haiba pau ama phangki hari bawasi phangbaga pantadana post asida lairakiba additional operation wangkhomba outcome chana lusingba commando ki team manga ki portion sina security coverage ki dhamak moregi St George school leiba lambirom da yupung tara minute konrom tarak badagi area domination patrolling ADP satha bahawrakibani hari Timasina New More Sarsamnak Taliba Junction Ama Yausilakpada Gari Masa Tungtuna Lakiba Miyoni frisking amasung checking tawna bagidama khamna na bahai Police na makoyani bo lepna na laurubada makoyani na gari masa adu khambagi mahutta integrated checkpost ICP taba yaba lambiromda mamai leiduna thaukibaga loinana Commander Forsen Singh tamna nongmai masa chinaduna maru ani kapsilam khibani hai makoyna kabla khiba nongmai maru ani adu gimanungda amadi commando singi bulletproof gari amada pankhi adubo person amata aso open yaukhide haire kuki militant ani aduna nongmai kafa haurakpadagi makhoibo level laga phana nabagidamak commando person singi maikadagi nongmai maru nifan blank fire dauke adumoinama kuki militant ani aduna khamlamdana makhoi ani na tonglakhiba gari masa adugi speed kankhatlalaga thauduna satki adubo lambi mate khara chalaba matungda makoigi gari masa adu accident thokpadagi mafam aduda gari masa adu hundoklamlaga manak nakpada leiba yum sing power ga sen khibani hari Commander Forsen singi makidagi makhoi ani ki khongul libada makhoi hundoklamba gari adu sistauki gari masa adugi registration number na aman 06 SD 5279 ni hari gari hundoklamba mafam adugi akoi bada leiba yum sing amadi lambi da chalamba miyusina commando Forsen sina thibhombagi thabak chathagi amasung check dauki adumoinamak nongmai kapsilam liba kuki militant ani adu mafam adudagi nanthokduna sen khibadagi phaba phangkide adubo makoina sinaramba gari masa adudi mafam adudagi sis tawrak laga more police station da khusina ki hari amuramda police control room gi ngasi gi serholaman haibada ngasi su kaksing amasung thawan district gi vulnerable areas in the combing operation chathakibaga loinana Bisnupur district gi Santifo area da leramba bunker ma security force na thugai kre hari more da irang kankhalakpadagi Myanmar langang indo Myanmar ngamkhai sil tausen kre Mamang thagi kunthraga mathoida more da SDBO Singtham Anand Kumar nongmai na kaptona hatkiba amasung state force da ambush tawrakpadagi person ahum sokiba thakdoki matungdagi border town asida ahanba state force thajindona certain force ki person singa combined operation chadharakbaga loinana ngasi ju integrated check post manakda nongwei kapagi thakdok thoksilakpadagi Myanmar lakan indo Myanmar border sil tausin kre ana pauge agency amana report tawrakle report asina hai ngasi moregi ICP manakta su sakangda phosina nongmei kaplakiba thawdoki matungdagi Myanmar engana lokalakba anoba section thawangi manung channa Myanmar gi sagang region gi namphalong kaithel ga phaunariba more gate number 1 amasung gate number 2 thingjinduna sil tawkibani ngasidagi gate ani asida miyoi mata changthok changsin tahon ki haire panbajabadi more town amasung akoiba mafam sinda combined force na joint operation chatharakpadagi Myanmar romda chachin khiba kuki militant khara su Myanmar lanmi ga khuthokna bada hatkrabani maitai sogotpa political party amada Mizoram gi mikhalda maipakloi Joram Thanga Manipur da haukiba tha taruk rongi mamangdagi thokliba irang asida maitai bo sogotpa political party sing di Mizoram gi mikhal asida maipakloi suicide tawfu oina thokani hana Mizoram gi chief minister Joram Thanga na phongdokre Mizoram gi konung aizol da pangthokba Mizo National Front MNF state quarter meeting amada wangang laduna Joram Thangan hai handaki mikhal asida MNF ka BJP ka partner oina chatminade center gi NDA da member am oijarbasu state asida di chatminafam dogde India government up amanga de hauna state asida leiriba Myanmar amadi Bangladesh ki refugees sing asi halan khina ba akan ba pressure piraklabaso magi lekha kasina bioi bagi minungsi yenglaga changjafam piduna thamlaklibani Manipur gi wathok asida su makoi gi oiba chapchaba firep laijai harifa firep asida mikhal asida asoba matheng pangani Mizoram gi mikhal asida party kyamarom thengnaga doriba asi mahaki oinadi anoba nate MNF na irai laina laingak paigani BJP asisu matam kya gi mamangdagi makoi ga thengna tuna lakibani MNF na center da India gi member am oiriba asidi issue da jumpham waraga oibani amaromda
Zoram People's Movement Harba Resident Party asisu apikba party sing ponsilaga semba foundation yaudaba party amani. Aduba hariba party asi Manipur gi wathoga sida mitai singbo saugat pa National Party amaga dakna satminaba maramna handaki mikhala sida sauba maithiba mo oigani. Lakaduriba anuba session asidadi sungsinaba lengang nataba mijo National Front khaktana majority phangba lengak ama choina sembagi thajaba lei haiki. Aukiba kumza lising amaga champan of Vuga Tarukda, Mizorambo, India dagi ning tamle hana lauto ki mijo, insurgent group amagi keder oiramba, Joram Thangasi, si Minister Trump ahumlak koituna lakhabani. Hauzik Manipur da thokleba irang asida lanchener klaba Jo Kuki Fruki Bioi Kamarom, Mangna Mizoram da sangsapam piba da natana Manipogi, in Birendo Luzingba, BJP lengak asiba akan bamongda yaning da bafong doktuna lakibani. Masih sunatna Myanmar da military juntana lengak wai kiba dagi lanjener kiba cinku ki froki mioi lising ni furom so state asida sangjapam piribani. Nakala marom da Mizoram ge miyamna mizo National Front asi pamlaktre. Makoina matam changna lengak pai dona lakpa asida pendaba kya leibana. Senja thumja leitaba anoba lengak amamuk pamlakle. Maramasana lakliba mikal asida Zoram People's Movement ZPM na chawna mai pakani hana ZPM gi chief Laldu Homana Paugi Agency asida fangtorakle. Manipur da magnitude 3.1 jauna yuwa hakre. Richter scale da magnitude 3.1 jauna Manipur da ngasi numidang waram pung mga mininifu gani thoi chatpa matamda yuwa hakre hana National Center for Seismology NSC dagi phangba paun haire. Pawasina makhatana hai yuwa do Susanpur town manak nakpa mafam amada lainung dagi kilometer kuntra rom tamak lupa mafam da hakibane. Magnitude jamna niam na hakiva maramna yuwa hava asida asogapan amade mesimina thopagi paudi leitre. Nakalamorom da ngasi nung tilpung amarom tarakba adwaida Uttar Pradesh ki Azodhya dasu magnitude 3.6 yauna yuwa haki. However, irai numita Nepal da magnitude 6.4 yauna akan ba yuwa haba dagi leibaga dugi miwai kamarom sikibaga luinana India ki konung Delhi fawba yauna neki haire. Aroiba da content sing asiki markuiba pau khara asiba pau damjariba. Manipur Local News YouTube channel asidagi yang beriba punamak padhagasari. Channel asina tom da kana badi subscribe to be business subscribe to be ramoloinana like and share to wasu kawi kutup namak po amakana thagasari.